Hello ma'am, ngasisu RR Project ne amna nungairaba movie ma putuna lakne. Hairiba movie asige mamingna Settlers. Film asi 2021 da puthokiba science fiction amadi thriller da based tawba movie amani. Film asige IMDb rating na 10 ge manungda 4.8 ni. Duga Rotten Tomatoes na 58% ni. Film asige samlakpa wari khara hairabada Remy kawba angang nupi macha amana topa planet amada masak khangdaba stranger amaga leiminakibagi wari amani. Remy na stranger aduga planet aduda leiminarakpa matamda mangonda kari thoki haiba adudi film asi yengdanadi khangaroi. Adudi mayam matam mangandabida film asige asengba wari romdoina mai onselasi. Siga hoba sinda family ama khakpu ulai riba family asida Remy kawba ngang nupi macha amaga mahakki parents ka loina duna leiba du aikhoi do halai aduga makhoi ge family asi Settle colony kawba planet amada leiribani airiba planet asige koibada aikhoina karigumba mata uba phangde haibadi uchek gumba taibang miyoiba gumba atopa jiba panba amata leiramde duga makhoi ge yumlonaba amatas leiramde aduga makhoina hujik Prithvi gi laimaida leiriba miyoiba singa paw phaunanaba karigumba upai amata su leiramde makhoina hujik leiriba mafam asida farm macha amchu leirami hairiba farm asida makhoina sanga khare busu loirami duga makhoina greenhouse macha ma semduna greenhouse adugi manungda mana machin kaya masu tharami sum tawdana Remy gi family asi mafam asida hingduna leirami Remy na makhoina leiriba jaga adudagi atopa jagada matam ayambada lapna dum yengduna leirami Ramdi mahakna khangba pami madudi makhoi hek thangnariba atopa world asida kana leiri haiba adu aduga mafam asida atopa miyoiba singsu leiranggadra haina mahakna khalami aramasina Remy na arapada leiriba singching adugi chingdonda ayamba matamda adom yengduna leirami Remy na sumna tawba si mahaki mamanadi tawganu haiduna thingami Remy gi family na su khalami madudi akhoina hujik leiriba planet asida atopa miyoi kya laktuna khunda leitaduna ikhoi gi art kumna torokhini haina khalami Nongmadi Remy gi babadu makhoi gi leba maduda athengbada halaami tuga Remy gi mama mapa adu nakalamada thedoktuna wari sanaduna leirami asumna Remy gi mama mapa na hakpu tahandabida lona chanari bo wari asibu Remy na su lona tarami masigi matungda Remy gi babadu angakpa phawrami haibadi makhoina hujik leiriba daga asige koibada masak khangdaba miyoi khara leire haiba asi duga mafam asida leiriba miyoi sing aduna akhoina hujik leiriba yum asigi manungda changba pame haiba asi sijigi maramda Remy gi baba amadi Remy gi mama makhoi ani lona wari sanaduna leirami adubu Remy di makhoi ani na lona sanariba wari sing adu loina tarami duga Remy gi baba aduna mahakki manakta changaktuna asumna haibirami nakhoi masigi maramda karisu khallunu karisu tawroida haina hairami mapana asumna haijaba tarabasu Remy di mahakki hakchang aduda akibadi phawrami Hello friends, aisu game de amna ngaujaba misak amani aram masina aina matam pumbada haki loksing sizinaduna matau karamna paisa tangani haibagi matangda honai hairiba sina maram orga aina matam ayambada 1xbet haiba sibu sizinai 1xbet hairiba company asi international license oibada natana mafam asida ikhoina khudongchaba kaya amaga loina duna su piri ikhoina mafam asida betting kaya amasu tawduna withdraw tawba matamda su support kaya ga loinana yamna laiba mongda withdraw tawbasu yari ikhoina mafam asida game kaya gi score bu predict tawduna real money kaya amasu tanbiu mayam haujik T20 cricket su hokre contest asida adomna saruk yanabagi damakta nasagi oiba 1x team amabu semduna pamjaba player kaya amabu tawduna contest asida thamiba pricing haibadi Apple iPhone 15 Pro Max Samsung Galaxy S24 Ultra Sony PlayStation 5 amadi masidigi hena ahenba price kaya amagasu thamli asigi chumathakta mafam asida ahenba game kaya amagasu leiri makhoi singa dudi casino game black jet roulette black carrot amadi poker na singba game kaya amagasu yauri duga mafam asida aina khwaidigi pamjaba game di crash game asini maramdi crash game hairiba game asi ayhangna sanaba matamda maki rule asi aduki matik laiba haibadu oi aram asina aikhoina mafam asida winning tawduna paisa kaya amasu tanba ngamgani aram aduna aigi nuksiraba marup singna mafam asida registration tawba matamda aigi promo code pu sijinabiu amasung welcome bonus oina 66000 phawgi phangba yabagi khudongchaba sing asibu lawbiho pare adudi mayam promo code amadi link adu aina comment section da pin tawduna thamjaramge Mit asigi nungalakpada Remy hoina leiriba yumadugi mingjeng thongnawda ina nakhoi mafam asi thadoktuna chatkro haiduna thaduna leirami asi uba matamda Remy gi parents sing adu akiba phawrami adudagi Remy gi baba aduna rifle ama paikhatuna makhoi gi wall asida thajalamliba asi
ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯔꯦꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯔꯦꯃꯤꯒꯤ ꯄꯦꯔꯦꯟꯁ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯃꯤꯒꯤ ꯕꯕꯥ ꯑꯗꯨꯅ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯃꯄꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕ ꯔꯦꯃꯤ ꯑꯗꯨꯁꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯔꯦꯃꯤꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯔꯦꯃꯤꯒꯤ ꯃꯃꯥ ꯕꯕꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯆꯪꯕ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯗꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨꯗ ꯂꯣꯏꯖꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯇꯥꯛꯑꯝꯗꯕꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯣꯟꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯥ ꯉꯥꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯔꯦꯃꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯤ ꯔꯦꯃꯤ ꯑꯗꯨꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯔꯦꯃꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯔꯝꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯔꯦꯃꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯅ ꯔꯦꯃꯤꯅ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯁꯛ ꯑꯗꯨꯅ ꯔꯦꯃꯤ ꯑꯗꯨꯕꯨ ꯐꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯃꯤ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯔꯦꯃꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯆꯥꯅ ꯔꯦꯃꯤꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯦꯃꯤꯕꯨ ꯐꯥꯒꯦ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯔꯦꯃꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯦꯃꯤ ꯑꯁꯤꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯦꯃꯤ ꯑꯁꯤꯕꯨ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯄꯥꯟꯗꯅ ꯔꯦꯃꯤꯒꯤ ꯕꯕꯥ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯌꯦꯛꯅꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕ ꯑꯗꯨ ꯁꯤꯗꯤ ꯁꯤꯔꯝꯗꯦ, ꯁꯣꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯦꯃꯤꯒꯤ ꯕꯕꯥꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯂꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯈꯨꯟꯖꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯔꯦꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯥꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯦꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥ ꯑꯗꯨꯕꯨ ꯂꯥꯛꯄ ꯅꯨꯃꯤꯗꯥꯡ ꯊꯦꯡꯕ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯑꯕ ꯐꯥꯎꯕꯗ ꯔꯦꯃꯤꯒꯤ ꯕꯕꯥ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯃꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯔꯦꯃꯤꯒꯤ ꯕꯕꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯅꯤ, ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯔꯦꯃꯤꯒꯤ ꯕꯕꯥꯅ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯔꯦꯃꯤ ꯑꯃꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯖꯦꯔꯤ ꯀꯧꯏ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯂꯩꯁꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯖꯗꯕ ꯕꯤꯍꯦꯕꯤꯌꯔ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯃꯗꯤ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯕꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯔꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯦꯃꯤ ꯑꯃꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯇꯨꯅ ꯍꯤꯡꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯗꯤꯁꯥꯏꯗ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯄ꯭ꯂꯥꯟ ꯈꯔꯕꯨꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯆꯥꯟꯁ ꯂꯧꯗꯨꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯔꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯊꯤꯜꯂꯛꯏꯕ ꯊꯥꯡ ꯑꯗꯨ ꯐꯥꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯦꯔꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯍꯥꯠꯂꯝꯗꯦ꯫
ꯑꯗꯨꯒ ꯖꯦꯔꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 30ꯅꯤ ꯈꯛꯇꯪ ꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ ꯃꯁꯤꯗ ꯔꯦꯃꯤꯒꯤ ꯃꯃꯥꯅꯁꯨ ꯖꯦꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯤ ꯕꯣꯗꯤ ꯑꯗꯨ ꯐꯖꯅ ꯐꯨꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯔꯤꯅꯁꯨ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯔꯦꯃꯤꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯑꯗꯨ ꯐꯖꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯍꯥꯛ ꯐꯨꯝꯖꯤꯟꯕ ꯃꯇꯝꯗ ꯔꯦꯃꯤꯒꯤ ꯃꯄꯥꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯦꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯖꯦꯔꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯔꯦꯃꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯃꯤꯒꯤ ꯃꯃꯥꯅꯗꯤ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯅ ꯔꯦꯃꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯦꯃꯤꯅ ꯖꯦꯔꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯖꯦꯔꯤꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯔꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯔꯦꯃꯤꯅ ꯖꯦꯔꯤꯒꯤ ꯕꯦꯒ ꯑꯗꯨ ꯂꯣꯟꯅ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯕꯨ ꯔꯦꯃꯤꯅ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯉꯁꯥꯏ ꯔꯦꯃꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤ ꯑꯃꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ 30ꯅꯤ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ 30ꯅꯤ ꯑꯗꯨ ꯁꯨꯔꯕ ꯃꯇꯨꯡꯗ ꯖꯦꯔꯤꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯤꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯅ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯗꯒꯤ ꯔꯣꯕꯣꯠ ꯑꯃꯕꯨ ꯔꯦꯃꯤꯒꯤꯗꯃꯛ ꯄꯣꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯁꯥ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯦꯃꯤꯅ ꯔꯣꯕꯣꯠ ꯑꯗꯨꯒ ꯐꯖꯅ ꯂꯣꯏꯅꯗꯨꯅ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯖꯦꯔꯤꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯥꯔꯊꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯤꯁꯨ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯖꯦꯔꯤꯅ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯖꯦꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯅꯝꯗꯨꯅ ꯂꯩꯁꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯁꯨꯝꯅ ꯃꯇꯝꯅ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯔꯤ ꯑꯃꯗꯤ ꯔꯦꯃꯤꯒꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯖꯦꯔꯤꯒ ꯁꯨꯝꯅ ꯃꯔꯤ ꯂꯩꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯦꯃꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯝꯖꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯃꯤꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯒꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯦꯃꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊꯪ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯆꯠꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯆꯥꯎꯔꯕ ꯒ꯭ꯂꯥꯁ ꯑꯃꯅ ꯂꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯃꯤꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇ ꯎꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯅꯠꯇꯅ ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯗꯤ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯖꯦꯔꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯣꯜ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯦꯃꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯌꯥꯝꯅ ꯆꯥꯎꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯃꯤꯅ ꯂꯥꯏꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯦꯝꯃꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯔꯦꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯨ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯔꯦꯃꯤꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯦꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯦꯃꯤꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯖꯦꯔꯤꯅ ꯔꯦꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯀꯦ ꯈꯟꯒꯅꯨ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜ ꯑꯗꯨꯝ ꯋꯥꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯆꯠꯄ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡꯃꯗꯤ ꯖꯦꯔꯤꯅ ꯒꯤꯇꯔ ꯑꯃ ꯐꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯔꯤꯅ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯑꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯔꯦꯃꯤꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯅꯤ सिगुमलबा रेमीगी ममागी मौंग मतोसी उबा मतमदा रेमी अदुदी मथ्वाई नुंगाइतना कपचरमी अदुगा महाक रूम अमदा थोंग लोंजनदुना लेजरमी हाइरिबा मतम असिदा रेमीगी ममा अदुना रेमीगी मनाक्ता चंगसलक्तुना रेमी अदुबु थेमनबा यामना कन्न होनजरमी अदुबु रेमीनदी ममाना हाइरिबा सिंग अदु अमता तारमदे असुमना रेमीगी ममा अदुसु मचानुपीना असुमना तौबसी उबा मतमदा महाक मथ्वाई यामना नुंगाइरमदे मधुदगी रेमीगी ममा अदु यामना साउना मफम असिदा लेबा नोंमय मोबु पाइखत्तुना जेरी असिबु हाटलगे हाइदुना लाअमी दुबु हाइरिबा मतम असिददी महाकना नोंमय अदु कापके तोरकपा मतम अदुदा नोंमय अदुगी मरु अदु याउदबिदा लेरमी अदुदगी नोंमय मरु अदु याउदबना मरम ओइरगा रेमीगी ममाना मफम असिदगी चेंदुना थांग अमा लौरगा जेरी असिबु हाटलगे हाइदुना तोरमी दुबु हाइरिबा मतम असिदा जेरीनासु रेमीगी ममा अदुगी मतुंगदा यामना कन्ना तानाखिरमी जेरी अमदी रेमीगी ममा मखोय अनिना असुमना तौरिबा सिंग असिसु रेमीना मपानदगी लोइना येंगदुना लेरमी दुबु ngaihakki matungdadi जेरीना रेमीगी ममा अदुबुसु हातोखिरमी असुमना रेमीना माकी ममा अदु सिबदु उबा मतमदा माकसु थमो यामना काइरमी अदुबु रेमीदी माकी ममा मपा असि असुमना सिगनी हाइबदु थाजरमदबनी हौजिक्ति रेमीगी ममा मपा अदुना सिखिबना मरम ओइरगा रेमी हाइरिबा अंगांग असि माकी पेरेंट्स बु हालिबा जेरी हारिबा मिसक असिगा अदुम लेमिनबा तारमी रमसदगी रेमीना जेरीगा लेमिनबा अदु पामदबदगी माक मफम असिगी नाथोगा चेनकिनबा हाइदुना यामना कन्ना चेलाअमी दुबु हाइरिबा मतम असिदा जेरीना रेमीगी मतुंगदा यामना कन्ना तानारक्तुना रेमी असिबु फारमी हौजिक्ति रेमीसु उपाय मता लेतबना मरम ओरगा जेरीगा अदुम लेमिनबा तारमी सिगी मतुंगदा रेमीगी ममागी असिबा हक्चांग अदुसु मपाना फुंखिबा चिंगदोन अदुदा उमजलमी सिगी मतुंगदा मतमना सुम हौखिबना मरम ओरगा रेमी हाइरिबा अंगांग नुपी मचा असिसु मपुंग मरै फारबा मसक मतौ फजरबी लैसाबी म ओइरामी दुबु महांगना जेरीगा अदुम लेमिनरकपा मतमदा महाक्ति मथ्वाई यामना नुंगाइरमदे दुगा मखोइगी मफम असिदा मखोइना लोइखिबा सांगा कया अमसु लेरमी सिदसु नते मखोइना थाखिबा मना मसिंग कया अमसु लेरमी ओमदी जेरीना रेमीदा नोंमय अमा पिरमी महांगना पीरिबा नोंमय अदुदा मरुजु फुलदा हapचलमी तुकुइना रेमीना जेरीगा लेमिनरकपा मतम असिदा रेमीना जेरी असिबु हाटके हाइना खनखिबसु लेते मसिना तांगनिंगलिबदि रेमी हाइरिबा नुपी असिना जेरी हाइरिबा नुपा असिबु पामिब्रा हाइना अयेंगबा खोइदा खलली चेंगबा मक्किदि जेरी हाइरिबा नुपा असि रेमीगिदि ममा मपा हातोखिबा मिसक अदुबुनी रेमीना मफम असिदा लेरेक्पा मतमदा जेरीगी मफमदगिदि लामना अदुम लेरमी सोमदा अतोपा नाकन अमरोमदना जेरीना रेमी असिबु माके हानगी वरिसिंग असिबु लोइना काक्थोहनखिबा अदु पाममी अदुगा मखोय अनि नुंगाइना लेमिनबा अदुसु पाममी ओमदी जेरीना रेमी असिबु पुखी अमदा पोराअमी मसिगी मतुंगदा मखोय अनि पुखी अदुदा इरुजरमी रेमीना पुखीदा इरुजबा असि मसिना अहानबा ओइरमी अखोय अनिना इरुजबा लोइरबा मतुंगदा अखोय अनि पुखी अदुगी मपाना फमदुना जू थक्तुना लेरमी सिगी मतुंगदा मखोय अनिना मयुमदा हलक्पा मतमददि जेरीना रेमीदा माके ममागे फोटो अमबु पिरमी रेमीसु फोटो अदु उबा मतमदा महाक यामना कपचरमी तुमना रेमीना कप्पासी उबा मतमदा जेरी अदुना रेमी अदुबु कोनसनबिरमी जेरीना असुमना तौबासी उबा मतमदा रेमी अदुदी अकीबा फाउजरमी नुमिदांगी मतमदसु रेमीगी मसादा अकीबा क्या फाउरमी मरमदी जेरीना मंगोंदा फत्तबा थबक क्या तौरकदरा हाइना खनबगिनी जिक जेरीगी वखलोन असि अहोंगबा अमता लेरमदे आइबदी महाकना रेमी हाइरिबा अंगांग नुपी मचा असि महाकना अंगांग मचा अमने हाइना खनबा ngamlamde दुगी मोहता जेरीगी थमोइदा रेमी हाइरिबा नुपी असि यामना मसक मतु फजबा नुपी अमनि हाइना खनदुना लेरमी मदी जेरीना रेमीदा असुमना हाइराअमी जिक्ति अखोइना लेरिबा प्लानेट असिदा नंग अमसुंग अइ खतंगनि लेरिबसि रमदुना अखोइ अनि पुलप लेमिनरसि हाइना हाइरामी अतांग असिदा जेरीना रेमीदा हाइनिंगलिबदि अतै करेमता नते मखोइ अनि मतै मनाव अमगी मोंगदा लेरगा मखोइ अनिगी ओइबा मचा कया अमसु पोक्सि हाइना हाइरामी दुबु रेमीदी जेरीना हाइरिबा वासिंग असि अमता यारमदे इदा रेमीना जेरीदा असुमना हाइराअमी अइना करिगुम्बा प्लानेट असिगी अरोइबा नुपी म ओइबा तारबसु अइगी इमा इपा हटपा नंगदी अइगा सुंगलै लेमिनरोइ सिगी मतुंगदगिदी रेमी अदु महाका लेमिनबा रोबोट अदुगा मखोइ अनि मफम असिदगी चटखरगे हाइना खलमी बु जेरीनादी रेमीगी वखलोन अदु खंगथोअमी सिना मरम ओरगा जेरीना रेमीगी रूम अदुदा चंगाअगा सीजनगी मार्क्स अदुबु जेरीना पाइसलमी मरम असिना रेमीना रूम असिबु थादोक्तुना चटखिगे हाइबदु ngamamde मदुदगिदी जेरीसु मार्क्स अदुबु पुदुना थोराअमी मिसु मार्क्स अदुबु लौनबगिदमक्ता जेरीगी मतुंगदा तानराअमी दुबु मखोय अनिना मार्क्स अदु मुनबा मतमदा रेमी अदु सोइबदगी लैमाइदा येसनदुना तारमी असिना मरम ओरगा रेमी अदु वांथादुना तारमी रेमीना ज्ञान तारकपा मतमददी माके मखोंग मखुत अदु फमुंग अमदा लोइना किसनदुना फाजलगा लेरमी
ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯒꯤ ꯃꯃꯥꯡꯗ ꯖꯦꯔꯤ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯔꯤꯅ ꯔꯦꯃꯤꯒꯤ ꯃꯊꯛꯇ ꯅꯥꯇꯩ ꯆꯥꯗꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯅꯝꯐꯨꯗ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯃꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯔꯦꯃꯤꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯖꯦꯔꯤꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯖꯦꯔꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ ꯕꯣꯠ ꯑꯗꯨꯅ ꯖꯦꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯔꯤ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤꯔꯝꯗꯔꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯔꯤꯅ ꯔꯣꯕꯣꯠ ꯑꯗꯨꯗꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯇꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯌꯥꯍꯜꯂꯝꯗꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯦꯃꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯂꯧꯊꯣꯛꯇꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯖꯦꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯖꯦꯔꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯔꯕ ꯖꯦꯔꯤꯒꯤ ꯕꯣꯗꯤ ꯑꯗꯨꯁꯨ ꯔꯦꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯃꯤ ꯑꯗꯨ ꯃꯊꯟꯇ ꯉꯥꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯗꯁꯨ ꯅꯠꯇꯦ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨꯒ ꯃꯇꯝ ꯂꯦꯟꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯔꯦꯃꯤꯅ ꯉꯁꯥꯏ ꯌꯥꯈꯤꯗꯕ ꯔꯣꯕꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨ ꯄꯥꯝꯂꯝꯃꯤ ꯔꯦꯃꯤꯒꯤ ꯑꯁꯥꯗ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯁꯦꯝꯖꯤꯟꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯥꯛꯁ ꯑꯗꯨ ꯎꯞꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯤꯛꯏꯉꯩꯗ ꯆꯪꯈꯤꯕ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯔꯦꯃꯤꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯅꯦꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯟꯖꯥꯟꯅꯍꯜꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ